Pausida yumpum uibamar uiba pau khara update tawjari. EC na Mikhal Gamari Lainana January Taramanga Pawa physical campaign tawa thingkre. Laibakasi mafum keda COVID-19 ki case hangalakpana maram oiduna. Sahi asigi February thadagi hauduna tangkak tari thongna khaidoktuna. Pangtokadurba Manipur yauna state manga ki assembly Mikhal Gamari Lainana Election Commission of India ECI na candidate singna. Tha asigi sechatara manga fawba hakthengna satuna vote khombada athing bathangkre. Hiramasi Gamari Lainana Chief Election Commissioner Susil Santrana Phongdo Kibada candidate Singna Mikhal Gamari Lainana Haktengna vote Khomba Gitabagasi Ishin the Secretary Manga forward thing na Bakwari Bloribasi Health Gamari Lainavo official Singi Wataraba Matungtani Aike Panbayabadi Election Commission of Indian State Mangagi election Matam Lautoki Banamit Admutta the Mikhal Gamari Lainana candidate Singna Rocho Toba cycle Natragana bike rally vehicle rally Amadi process Jown physical rally sing January Taramanga forward ating batamle aina lautoki bagaloinana. January Taramanga the EC na COVID ki oriba people matu amukhandi yang sindana Mikhalga Mari Laitana Makada ba wari batu laugani aina fongtoki bane. Adopa pau matana Manipur the election asi nisa sabeki kumai oire kada. Taraga nitoi suba Manipur Legislative Assembly Mikhal naksilak bagaloinana tongan ba assessing the mai kabat sinsak sinabagi sang pangkalak amasong Masina maram oraga khana sainaba tholuk tuna misi mina fawa yorpa asiga mayokta miyamda awareness biduna wakal tahanana ba fandamda coalition against drug and alcohol kadada mayaka ba jinjak pak sana sinaba thingna ba miyamgi thaudang haiba akhanaba campaign asigi makhada tongan ba mafum sing desa thagada ba campera meeting amasung awareness program gi saruga moina ngasi nongtilpung anirom taba matamda thawat district kemnung chanba bangi may lekai community hall da Kada Bengi Laimarit Marapai Association Amasung Thawal District United Women Development Organization Thawal Ima Putna Kusam Naduna Miamgi Weber Kananainaba Mipama Mapang Thokre Aina Kadage Information and Publicity Secretary Kondongbam Ananda Thadorakwa Serul Amana Fangdorakle Serulas Nahai Pangtokiba Kananainaba Mifam Aduda Bengi Laimarit Marapai Association Secretary CIS Mamton Thawal Imagizan Secretary M Sanatombi Kadagi President S. Priyokumarna Thorongki President Member Oina Saruyaki Resource Person Oina Saruyaki ba Kadagi N. Torena Haikibada Democracy Zatpa Lebak Amadi Election Haibasi Yamnamaru Oi Aduna Election Nasi Festival of Democracy Aragazukangne Adubo Live Activity Ngasi Aikogi Lamdam Masida Sabagi Asoba Kumai Amoy Launaraktuna Lamdam Masida Kana China Badagi and Doctuna Misimina Europa Masung Muikia Amanisagi Kiata Tatuna Mangalakli Aike Candidate Chinamaki board Panganaba Kaktagi Kalaga Botarda Apambanisa Sinaduna Lang Takli Fongdoke Candidate Chinamaki board Panganaba Kaktagi Kalaga Botarda Apamba Nisa Pizatuna Lang Takli Fongdoke Loidana Maika Nisa Bukulai Amu and the Sinatuna Kunai Asida Asobas I think Amapiri Masi Kangnamiamgi Kanba Drug crime is another amusing young mute when the target view Aduga. Political parties in the zoo of a Watung said Amagadama Kalaka druggy case that generated amusing the party ticket people getting I fight of Loina. Candidate singers Magi is taking yam the drug pre waiver election when the Bataza Batambu Ike. ESSK Director na Zaremski Security Singh Pitogu Chanchan Kumare. Eastern Security Service ESS Islam Singidamak Janims Director na Pithok Rabasenpam ESSK Director M. Lalita Pithok Pitana Lady Basi Pithok View and ESSK Staff Singimaki Apple Tauragle. Hinamasika Laitana Janims the Pangtokipa Pawim from Amada ESS Security Lesangtem Sanjan Kumarina High ESSK Security Staff Singasi Janims the Sahi Amagi Contractor 2020 के जुलाई तरह की संगलपनी सही अम की कॉन्ट्रैक्ट 2021 के जुलाई तरह लोइख्रे अरब कॉन्ट्रैक्ट एक्सटेंड तवी तौते खंगदबन दिसंबर फाव ड्यूटी तौदुना लेखे जेनिम्स की मेकेटे की 2021 की जनवरी अमदगी जून कुंठा फाव की सेंपम ESS के डायरेक्टर दा पिथोखरबरी अदुबो ES डायरेक्टर ना ESS स्टाफ सिंग तदि पिथोक पिदना लेरे जेनिम्स की मेकेटे की सुनतगी जुलाई अमदगी जुलाई तरह फाव की सेंपम तमक गायरे Maramaduna ESS Director na Pithok Pidana Lairiba, Tagisan Pipinaba Staff Sing Make it from Goragle. Driver Dana Lakpada, Driver Singi, Upon Batana Lingjenbo, Nichingale, AITUC. January Tarakamari, Driver Singing Amina Lakpada, Manipur, Lairiba Driver Singi Upon Batana Lingjenbo Muka, Nahuna and Nichingale.
state asigi changdaba yadraba polam chathok chachin ching marwena Imphal Dimapur lambi amasung Imphal Chiri lambi ani asida awaba kungai honaduna masidi isagi tawdaba yadraba sindhani khanjandon ahing nongthil naidana pathwai khubakta haptuna tabak tawjariba gari gi driver sing tawdang po AITUC Manipur gi General Secretary L Sodin Kumarna singthara dona makhoi gi apunba pangkal amuk hana sesel halasun ana phongdokre All India Trade Union Congress AITUC gi Secretary Sr Chandrana thadorokba cherolaman hai ningsing bajabadi AITUC amasung All Manipur Road Transport Driver at Motor Worker Union amasung tongan ba driver sing sinpham da thabak tawriba singa tanna thana ba yadraba mari ngasi fawda sagatuna lagle masigidamak trade union asina driver sing gidamak asoba thawdang lauri amasung thengnaduna lagli driver sing amasung masigi handyman sing lambi sing chathok chachin tawbada laibak thiba thawdo kya thokre driver sing amasung masigi handyman sing na lambi sing da chathok chachin tawbada laibak thiba thawdo kya thokre kya amagi punsi mangkhre lambi da sakang thab sing makota tamthina olaga hatok pikre kya amana sonai tuna punsi pikam nankhre kaya mana sonai badagi aroiba pungsa ngaituna leire sarkai tungai lambi thingba huran chinti kaya mayok natuna lagle phibam fatraba lambi asida chatrabadi yadabanina mathoi kubak da haptuna chalibani karigumba lebak thibadagi extend toktuna ponsi sengthel longkhe adaba lebak thibadi ngasi fawda demand asi mafung phandri maramaduna mafung ba demand sing pithokna ba hona binabaki apanba pangal ladu sagat minasi ada cherol asinba khatana phungdoragle Nilkanta Yata Chenaba Singhanglaba Fawada, Tumina Lachin Baki Mukta Fatanum the Thoraklabadi, Lagagna Daita Pogadabani ZSA. How given a member convert Hoida Miatina, Hatola Tamlamba, Awang, Wabagai, the Git Sagol Sem, Nilakanta Apogba. Lagitraba Poment Missy the Chenaba, Musing him as a Kanglaba Fawada Langana Tumina Lachin Bajaning Day. Miarasigamari played in the same Kiba, Esin Tongan Ba, Konjan Kasang Selapala Patanum the Thoraklabadi. Lagang da daita puga da bani hana je asi kan benar hijam preo kumarna pangdokre ofam asi awang wabagai community holder misi asi gamari laina da je asi awang wabagai development committee awang wabagai mera pai bi amadi awang wabagai signing club ko punna sinduna pangdokiba awakat mi from da je asi kan benar da pangdokibani preo kumarna makhata na haikiba da nilakanta mihatas chenaba music ki masak maming khanglaba phawada sangmai police amadi Manipur layak na ngasi phawada tumina laisin basi janing de December kuntrama toida nilkanta gi nupi sagol sem ongbi mokra yauna magi mafam gi biu sing lautuna raga hat khibani aibage sabjaba praman phangle makoi taruk na high court makoi ba phabi dana ba secretary pel bibi na ba serol thara khiba ki mathakta hariba miu sing adu mayum da mata leitre makoi taruki manungda porisabum panthoiba sahi kuntraga taret apok palai khitraba sagar hariba miu asin atna makoi manga bodi sharak bidana leire court bel bibi na ba wakal khiba miu sing adu gi manungda lai khitraba Nilkanta gi loinabi sagol sem mokra sahi nifuga mahagi masanupa vidya sagar sahi kunga mari Romaria sahi kunga mathoi yauna leda kantagi mawai fud samam siamo sahi humfuga maha amadi masanupa thokpa chabungbam palesol sahi kun mathoi suraba makhoi singa si yaure ngasi gi wakat mifum aduga mari lainana ngasi je asi yauna lekai gi miyamna kumna khandaraba matungda mara leiba music asi athuba matamda phagatuna ain gi hoiba charak bigadabani Karigama Manipur Leka Kimari Lenaba Department Singna Makoibo Kankatuna Tamlam Labadi, JC Amati Leka Kimiam Sanchilapa Tongan Ba, Kongjang Sida Fatanung the Thorak Labadi, Madugi Daita Police Amati Lekana Pogo the Bane. Mahana Makataraduna Nilkandagi Nupi, Masa Amasong Mapangi, Masen Mavaising Lautun Ragaminum Silatana, Hatolampaki Tonga Si Leka Miam Chaning De. Kesa Sigmatang and Bas Digison Toba Asoba Tang Lorong Basang by Police is the Sangi Osi. Transport Taukiban Maram Oraga Kes Asi, Makatan Satafangam Dabani Aina. Pangdorakiba lay generate music as if photo yauba Mamung Matasik Bidek Tang the Tadora Lagani Anisu convener Pio Kumana Fongdorake Personal Mari prosecution sanction Taukre How he becomes a listing Amagazapan Marfudrani Pangi Agas Kunpapanda Quagatil the Dokiba fake encounter gate Tauto Kamada Ukrul the gate Measure Simbringam Siza Amadia Topami Mari Hatkibada Send a Hakiba police person Nipangi Manungda Mari like on the prosecution sanction Taukre Mihar bagi tau atu the state of Matamadugi SI TS Krishna Tombi Constable Kundongbam Inaube Constable Actor Hussein Amasu Constable Tangkungam Lungtim di Patakta IVC Section 302 307 201 Amadi 34 ki Makada Corner Cognizance Lobaga Luina for Education Sanction Taukre Atomai Namak Lempo River Atopa Equis Matamadugi Constable Driver No Item Rames or Constable
Barremlon Kamjai, Constable Itantam Saradamadi, Constable Kundrapam Rajitadi Prosecution Lautoktre. Messimida Jaukiba Tauduka Marit in the Equis, Nipana Sigimatakta Sibana, Haukiba Kumjalising and Ikunge. April Kunitoida, Sibjudicial Magistrate in Pal West the Sars at Tangala Kibane. Sars the Sigimatakta CRPC Section 197 Gimakada Supplementary Sars to Tangalake. CBI Special Counsel at Sigitarada, Sibjudicial Magistrate in Pal West the Prosecution Sanction Faltora Kibane. Nagalamurum the CBI and Sars at Tangalakra Equis Parsons Singatogimanung the Constable Zenkalin, wife of the Matamadugi, in Pal West Kamadogi site, now Ram Raja Lake Rabane. Manipur COVID Laichat Laksinba ngmdabagi fivmda Leire thambari gi matungda nongmada mute chani gi matakta COVID-19 positive oire. Manipur da haukiba sahi lisingani kunmathoi COVID-19 ki anisuba web ki saithing kaya mek naduna bisimina kaya prong thokra patungda thambari gi matungda ngasi amukhanda state asida mute chani gi matakta positive oiba thengnare. Haukiba kumjali singani kunmathoi ki September kunmapanda mute chani tara COVID positive oiba thengnara patungda State dasi the Nomada Mui Sani Yotana positive Oidun Laki Bane. Other Hokiba Punkunmari as a given the sample listening any Chomar for the Rataruk test over the Mui Sani Sukna Taruk positive with Hanged and positive with Sang Sada Nipan doesn't Taruk the Hanged and Cray Aina COVID common control from the Gitator with Cherola Manakangalagli. Serola Sigi Matukin and the positive pointed over Tana keeping to impal is the Gikunitoi, Pal West the Gihum Putranitoi, Tawal the Gimari. Basnapurdagi Taruk Kaksing dagi Ahom Okrul dagi Ahom Senapati dagi Ani Sandel dagi Masosan Purdagi Kuntari Dabade CAPF % on Fogatarure. Mahoganak Nambasingi Congo Liba Amadi Mahogi from Sing Containment Area when the Lautopagi Tabaka Pahogre. Now the positive occupation as it Targa Housing Power, possible Hibap and Babising. Lagamaka Sing Kuntaruk Sama Yankai Yudon active guest at Kutraga Tarukta Yangat Cray. Haukiba Punkunmari as the state as the COVID positive by Bami Amata Siki Balate, Maramasinat like the missing listing addition of Taragani to the Adumak Lengtanade. Saragasida Haukiba Punkunmari Manuntam Mapan Anava for the disaster Kibaluina. Housing Power State as the license in Haroka Fagalakraba upon Bamising. Lagamalising Kurum do Janipan Sumna and Yoduna Pagalakwi Sang Sada, Marhudara Tarit has been Nipan Hombi Hokre. Now the disaster of purpose as a remstagi ama home isolation tagi home sanemstagi Maria Made COVID care center sing tagi amane. Nakalamarum the Michael Fang took the Lebak asigi stretching Manunta COVID ki sang wang ba state home kakat the Manipur yaure. Manipur district mapan yauna Michael Pang took the ba stretching Uttar Pradesh Amasung Punjab ki Amba district in the COVID Laichat Sandopu sang yamna. Wang the Ministry of Health and Public Welfare ki baka the same ba Emperor group na phone to ki report mana aire. State of Humasigi upon district Sam Taragum Doigi, Manuda district was put up at the COVID Laichat Sandopu Sangyamna Wangli Aire. Uttar Pradesh district Humputramaga Gimanunda Humpugamanga. Pazaki district Kunitoki Mununda Kutmatoi, Amasum Manipur district Taragadaru Kimanunda Mafan. Asi category Amma category Nikimanung Sale. Labakasi districts at the Taragamaribo COVID ki. Pibam the Yumpum Warga Saint Maritona Kaidogle. Status the COVID Sandopu sang as a category, Amataki category, Maripo, Laichat Sandopu sang Hantarapi Matuan Leble. Category Amasina Laichat Sandopu sang quite a one Kanglomni Aduga. Category 4 Asina Sandopu sang Yamna Nimba Kanglomni. Category Amas the UP district Kuntragam Panjab district Mapanamasong, Manipur district and Yauri. Leba Kasigi district Sanitaragari Twin category, Anida Yauri, Masikibanung the Uttar Pradesh district Kuntaru. Punjab the district Taragani Manipur district Tarit Yauri. Laibakasaki category homes of the Labakasaki district Sanipar for drama Pungiman the Uttar Pradesh district Nipan, Punjab district Amas Manipur district and Yauri. Covilations and Dopis are quite in Palibakasaki district, Samasum Namariki Manunda, Yopigi district and Manipur district home Yauri. A report as an Asikuba COVID Sandopakisang Yamna Wangba district in Asita, vaccination hangat and Rabamasong. Healthcare facility hangat another from Palay. Maragasi the virus sang Krabanovit Homni Dagi Nipan Pavada COVID Sandoge. Miwi Bagi Haksang the coronavirus sang Krabatum limit Homni Dagi Nipani Pavada Atopa Musi the Legislative Santopangami and Indian Council of Medical Research Director General Dr. Bartram Bhagwanapong Dokre. ICMR head office the Pangtoki Paugi, Mifamama the Wangang Latana, Bargavana Makatana High. Gilbegi Haksang the virus as it sank over the Vita to the Makalamata test over the possible hyper Kangbangam Bloy. Marabas the possible home as the Santobaki Matamasi, the Mitari Nitatas in Mane.
artificial test tawbadadi miyobigi haksangta virus asigi RN particle khara adum yaudor leiba maramna nimit kunni fobo positive result thenghaba yawe adum masina atopa miyode sandabugi othokpadi leite masina maram oiduna covid positive boiba miyoga sokna samnaruba miyoy khudingbak test tawbagi mutta sahi jamlaba amadi hanadagi anaba leiba miyoydamuk test tawgadabani aina lengang anoba kanglon semkibani masigi sumatakta layong amata uthoktaba miyoy sing positive horba matung nimit tari ni suduna disaster tawrakan tawna test tawba mathau tade MU na laukiba reservation ki ferep esina avol tawkre Manipur University da tamnanabagi schedule caste schedule tribe amadi OBC ki kota ki matangda university asran laukiba ferebadu India ki khwaidagi awangba Supreme Court na avol tawkre reservation ki wathoka sigi matangda Manipur High Court na MU gi nangna laptop laba reservation habadi AC ki sada ani OBC ki sada taraga taret schedule tribe ki sada kuntraga mathoigi wafum hasi Manipur High Court na mamangda avol tawkiba leikrabale wafam asi singna duduna mi khrana Supreme Court da wakat khibani atubo Supreme Court ki Justice Nageshu Rao madi Justice Hima Koli ki pans amna ngasi horta thokduna Manipur High Court avol tawkiba order atu Supreme Court ki mikai dagisu adumak avol tawna da bakangan kibani Panwaya badi anuba University ki reservation asi sanatringi mang wanana MU da hana SC ki sada taraga manga OBC ki sada kuntari badi Salud Drive ki sada tarit dasmik manga asi sanaduna lakibani Here masigi matang di university asida sahi karagi mamangda asawba pamdaba thodok thokiba laikrabani Speaker ki tribunal the disqualification ki case Lilonge MLA Y Antas Khanda maintainable oide aiduna challenge tawrakle MLA RK Imunasu Supreme Court case lairibana disqualification proceeding lokat pachumloi hairakle Pangtoka doriba taragani thui suba Manipur State Assembly election ki mang oinana BJP da hopsindarakiba MLA singi manungda yawkiba Sagwalpan AC ki RK mo Lilongi Y Antas Khan amsung cycle ki yamtong hawki ki matakta magoi humbo 10 schedule ki paragraph 2 clause 2 amsung Constitution of India ki article 191 clause 2 khaktanatana Manipur Legislative Assembly disqualification on grounds of defection rules 1986 ki matungida MLA oibdagi disqualified tawgadabani aiduna Manipur Legislative Assembly the 10th schedule ki makada lingliba speaker ki tribunal da wagala khrabasu Lilongi MLA ki maikai dikidi mahakpa disqualified tawna file tawrakliba petition adu maintainable oide aiduna challenge tawrakibaga loina petition aju ki mayokta mahaki maikai diki preliminary objection file tawrak nabagi chawul ani ki matam pipi na bhajarakre Loidana BJP da song lubadagi disqualification ki case mehok naraba Sagolban ki MLA RK mogi maikai dagi na hojik mahaki maikai dagi Supreme Court of India da Constitution of India ki article 32 ki makada file tawkiba petition nama diary number 1225 amasung 2022 pending the lairibana apex court da file tawriba petition asiki aroiba watuk naba disposal tawriba phawbadi mahaki mathakta Speaker ki tribunal na disqualification ki proceeding thokat bachumloi aibo wafum phangdorakre baka tarakba atopa paw madana Brazil ki khanong phuk thang basarukta nong kan subadagi namit ni ki manung da mioi tara sikre Brazil ki khanong phuk thang ba state Minas Gerais ta nong kan subadagi namit ni ki manung da mioi tara sikre ana official report amana phangdorakle report atu ki matungida lamtam atu da makha tara nong kan su ki gani aire State Coordinator of Civil Defense ki matungida nong kan suba isau thokba amsung legislation thokna maram oiduna Naumajing amsung ni thawkaba nimita sahi taraga mathoi subada ngaireba napi masa amajang na miwi tara sike haukiba October ki angan basurukta nong taba haukibadagi Brazil ki khanong pok thangba state asida haujuk phawda miwi taraga mapan sikre thangju nimita asuba ro ki akai basuruk ama Punas pata hi tongdo leiriba torising da tasin badagi miwi tara sike Government da matung ina miwi lising taraga taret chandi kuntraga taret mayum thadok tuna mafam kya sangjafam laukre state asiki Vice Governor Paulo Vrana Instagram da thagatpa video amta hai Minas Gerais da January asi khwaidagi gudong chada batha moire tha asigi manungda nong chubagi chang ka hena wangi khwaidagi tenba matamgi manungda mafam asida nong chubagi chang khwaidagi wangke aikhoina fibam asigi mari ne nong natragana de sarda maran thangjiluida bani effect ambadi city sing mawmbaril ta dana pakthok chawthok amusung turian sing phungkalak bagumba mamangi asoiba kyana thogan bani aina brand phangdoki Thangjanamita mining dam ama ising pokhairakpadagi pathorakpadagi namit ni chupna maruk oiba highway amada chathok chasin singjan kide madugi matung namit humni kanaraga friends group belorek environmental damage kamari ten fal tawkre ana local authorities na lakthoke
Minas Gerais की municipality 835 की मनुंगदा 145 टी का हेनबा वेदर की फिल्म नंबर ओइदन इमेज सिट इमरजेंसी थमखरे स्टेट कैपिटल बेलो होरिजेंटल की किलोमीटर जंखै रोम लामना लेबा मियोय लिसिंग कुनगा दारुकलोम ताबा जुआदुआ टाउन द डेनियल Valeriano di Olivora की जुमनो माइसिंग निबेट के अयुक्ता इसिंग थुंबदगी अखोइगी पोचि पुनम मांग ताखरे नबी अमसुंग आंगसिंग हि तोंगदुना साफागदबा मफम थीखरे आइना लॉजिस्टिक ऑपरेटर असिना एजेंसी दा फोंदोके अफगानिस्तान द मियोय मंगा कापतुना हारखरे अफगानिस्तान द लेबा कुपन नबित द थोकिबा तोंगान ब थौदोक अनि द मियोय मंगा नोमेदा कापतुना हारखरे अनि जुम सखसन नबित अथॉरिटी सिना फोंदोरकले Ministry of Interior की डिप्टी स्पोक्समैन आकेल जन अंजाना एजेंसी दा फोंदोकपदा नौबक थंगबा लाकमान प्रोविंस दा इमुंग अमगी मियोय मरी नोमेदा कापतुना हारखे अमसुंग कैपिटल काबुल दगी नोंपोक लोमदा किलोमीटर 40 रोम लापना लेबा सोखाकान लोकेलिटी दे थोकिबा नोंबै कापगी थौदोक अदुदा इमुंग दुमकी मियोय अमसु सोके एडिगर अदु थौदोक थोफम दगी याम दतुना चेनकी अमसुंग लोकल अथॉरिटी सिना थौदोक अदुगी मतंगदा इन्वेस्टिगेशन चथाबा हौखरे नोंबै कापा अदुगी मरुइबा मोटिव दि इमुंग अदुगी यंगथिना बलैबदगी ओइबि हैना सोर्स सिना फंगदोके अवंग थंगबा बागलान प्रोविंस दा कैपिटल फुल ए खोमब्रे की सिदाई ओइबा मफम अमदा लेबा लोकल सीमेंट फैक्ट्री अमगे इंजीनियर अमा नोंमैना कापतुना हारखरे प्रोविंशियल गवर्नमेंट की ऑफिशियल सिना थौदोक अदु कंफर्म तौके तालिबान हौकिबा सही की अगस्त की मै थंगबा सरुक तलेंगा की पावर पाइसिन खेबदगे अफगानिस्तान की सिक्योरिटी की फिबम इंग सिकपगी मोंगदा लेरखिबा वरबसु मरबरकदा क्राइम की थौदोकसिंग थोकतुना लागले अरबिदा कंटेंट सिंग असिगी मरवैबा पाव खरा असिबा पाव दमजरिबा Manipur local news YouTube channel amadi Facebook page asidagi yangbiriba punamak pathakachari channel asina tumta kanarabadi subscribe to be dribesna subscribe to be loinana like and share to su kawbi gun punamak po amakana thagachari